Shanna-Khotnabada Phurup Kanglup haiba Leite, Shanaba asi amata oina punsinbagi lambi amani haina Chief Minister Yumnam Khemchana Phongdokre, Yang Thang da Laiba Multipurpose Club na Sinduna, Yang Thang Kangjibungda Chatharakpa, Ani Suba MPC Trophy Lushinbagi Thoramda, Wafamasi Mahakna Phongdokibane, Chief Minister Yumnam Khemchana Makatana Hai, Aikoi Amatani Amadi Aikoi Punna, Leminagadabani haiba Wakalonda, Ngasitin Kiba Myamna, Kolau Lau Kiba Adu, Tarubada Thamoy Sengna apen mapoe tournament asida tongan ba Phurup kayagi miyoy singna khenaba amata thamdana nusi chanana saruk yaba ase tamjiningai ne Olympic Games haudorakpagi warida tongan ba lebak singdagi lakpa sanarui singna wari watai sanaduna amaga sakhang maikhang naraga nakshinaba hengalakhi Matawasumna sports na aikoi masel gi marakta nungsi chanaba nakshinaba purakpada achoba thodang amalawribane Manipuri gi sanarui singgi haithoi singthoiba amade hotna jaman adu sakhangduna India gi ahanba sports university ase Manipur da saribane chahi asigi manungda university asigi awatpa infrastructure sing hapchinduna mathau tawba hohalagani haibagi thazaba leire hainasu maakna makatana phongdokhi ngasi Chasing FC amade Drosa FC anigi marakta Sanakiba final match aduda Drosa FC na Chasing FC bu goal ani sinyoda maithiba piduna Drosa FC na champion oiki. Lai mayamok sai bidra gamdam sida bagi amata wajna jati punba leminaga to bani hai bi thimdara sologan kya lobby ki ba ai हमोई सिंह में थाके तो बहुत चली लोने ना सादा बाही बसे लिखले बिगी ओलंपिक हॉल की बिगी वाली दा सादा रोई सिंह माया मामा टुआन दा कंट्री दे की लागा खाना बचाना बा ले लोने ना इंडिया रसूल नेशनल सेनिस भी पोतो मतलब दा टुआन बा कम्युनिटी में हम लागा तीना बा ये लोने ना स्टेट सिंह स्टेट सेनिस But our program da toan community sing participate of the pun sana mi da adukimatic integration da nusira porpada adukimatic manjin thanba gamba sports ni